Nungsiba amadi Punsigi Pandam anise punna mai pakna chapminaba haibasi araiba wafam amadi nate anisigi manungda amadi katokpa tai Nungsibada mai pakna chaninglaba nahak nangi Punsigi Pandam adu phangnaba changchinbagi lambida thindanhangani aduga Punsigi nangna ningleba Pandam adu phangninglaba adu oirabadi nahak nangi Nungsibadu amuk katokpa tai anisi matam amatada punna chapminaba haibasi oithokloidaba amakak oi ngasi so mahusagum punsi mai kena mayambu amuk hana taram noksari. Tennis is the best life stage of a human being. Tennis haibase miyoi ba magi punsi da yamna maruoiba tangkak amane. Tennis gi matamda phangba nungaiba se atai matam amatada phanglo. Matam se da nahak romance da hodraba, lairik ningthi na tam hodraba, langba, koiba, chatpa, chaba, thakpa khuding maksigi manungda ama he watpada nahake punsi se mapung phaba punsi ama ni haibada langani. Lairik ngakta honaraga tennis gi nungaiba punsi marel do skip toroga chatkraba. Then you will regret someday. Aduga nangi life ki career ki karimata khandana nungsi nungonda ngauduna lairaba natraga chaba thakpa koiba langbada nangi punsigi pandam dudagi natai khraba that also you will regret. Tennis gi matam sidane langning basu koining basu nungsi nungonda ngaubasu lairik tamhogada basu marambasina hairiba tangkak asi adugi matik maruoi khwaidagi phabadi tennis gi nungaibasu lawba aduga aigi career su semba ngamba aduga khwaidagi phabadi tennis gi nungaibasu lawba aduga aigi career su semba ngambaduni khwaidagi athoiba gunama oigadoribasi lairik laisu khakta tawraga lairingai inkhalakpa matamgi nungaiba lawba ngamhodaba aduga inkhalakpa matamda naha oiringai gi nungaibada luplingai mahi masing ningthina tamhodaba animakse hayeng tungda ningamdaba adumak lakani atai atina khajiktang thaidoklaga thamlaga khwaidagi luribasi nungsiba amasung punsigi pandam anisigi marakta thengnariba lan mayamdani aina mafamsida nenenglibasi tennis inkhalakpa matam punsigi experience kaya su laijiba matamsidani kanagumana namthak tawduna thakpa nungsibagi langda thuganbasu hairiba matamse stranger amagi wahi wata mahaki mawong matawdasu hekta pangthaganba hekta thajaganba matamni. What is love? Thamoida mapam marang khangdaba ikau langba amakak poklaba mahaki wari mahaki saktam mahaki khonjel taraga awaba pumba kauthokba ngamlaba mikup khuding mahaki manakta adumak lainingba poklaba mahakna nungairaga haraujaba aduga mahakna waraga na thamoida awabana pikthanba aduga mahaki dama khudingmak kathokba ngambagi gunna chelaba mahak nataba kanagumbi amatada hanna phawba yengningba poktraba. That's called love. Nungsiba haiba pochakse araiba ofum munate hekta nungsiyu haibasu yaba nate aduga nungbu nungsi khragana thawai phawba pamudribani Troy gi Maharani Helen Prince na huduna puba ngamlibani Bihar gi Dasarat Manji na mahaki nupi gi damak nungthang amasung chichel ani khakna chingmaya matem khairibani Nungsiba haibasi karino mahakna kari chari kari thakli khangdraba mahak kanaga loinari kanaga chanminari khangdraba mahaksi afaba mini natraga fattaba mini haibasi khangdokpa ngamdraba mahaki apambasi karino nangna haiba ngamdraba mahakna kanagumba lamlanba natraga lamlanbi amaga chaminakibada nangonda jealous ama feel toba ngamdraba nahaka loinabada mahakna nuai thokpa ngamdraba awa nungai wari share daunabada hangoinaraba madu asingba nungsibani haibada langani Nungsiba haiba pochakse nahakna mapung phana definition piba ngamba haiba sisu aruwa wafam amane aina khanbaga mahakna khanbaga manade adubu general loiba yaba wafam singduni aina mafam sida thamjaribasi nahaki nafamda asengba nungsibagi mami ama taba haurakle haibasi kamdongna khanggadage haibasi nahakna message ama tharudrabasu mahakna hanaga hek thaninglakpa mahakna nangbu nungsi hek hairakpada nangonda nungaijaba harauba ama phawba ngamlaba saunaribani haiduna WhatsApp Facebook ta blog hek taunarabasu hangu hainaba ngamdrabasu thamoidadi hangingbana krok krok khotpa aduga mana hana hanglaglabadi asumnaga khallaba mahakka wari hek sanaraga hek unaraga wakalse adumak nuaibadungna hek tawba nahakna phanayamna chillabasu mahakki nebo hairabadi adum sangba mahakki damak matamse Spain tawba ngamlaba imanaba singdagi tongan sum tarakpa ithante hek lainingba mahakka message kumba karigumba sum thanaraga nuaijabadungna feel tawraba aduga anauba activity kaya sum tawninglakpa mahakki favorite singse nahaki su tamna oiraglaba hanadagi stress level se ikhangudana wangkhatlaba kaisu natabada hek sauningba mahakki mawa mapawga taragadi hek phaba I swear you are falling in love. Asengba nungsiba haibasida thiba natraga phajaba haibasisu nathairamgadoribani kanagumba masak phajabi mahakna thikhraba mukhraba amaga nungsinakibada wawaina hekta hainaribani adubu asengba nungsibagi mafamda thiba natraga phajaba lairaba natraga inakonba haibasi karimata leite aduga number 4 kaplabasu guli charabasu yuda laichu re khanglabasu adum nungsiraga leibasu yaudaba nate masimangna hainaribani love is blind
ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯅꯍꯥꯛꯁꯦ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯐꯤꯜ ꯇꯧꯕ ꯉꯝꯂꯕ, ꯅꯪꯉꯣꯟꯗ ꯍꯣꯠꯅꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯄꯣꯛꯄ ꯉꯝꯂꯕ, ꯃꯁꯤꯁꯨ ꯑꯗꯨꯃꯛ ꯃꯅꯨꯡ ꯆꯜꯂꯤ꯫ ꯅꯍꯥꯛꯅ ꯃꯍꯥꯛꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯀꯥꯏ ꯈꯨꯝꯅꯔꯕ, ꯑꯗꯨꯒ ꯃꯍꯥꯛꯅ ꯅꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯒ ꯆꯦꯐ ꯑꯃꯈꯛ ꯐꯤꯜ ꯇꯧꯕ ꯉꯝꯂꯕ, ꯃꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯈꯨꯗꯝꯅꯤ꯫ ꯀꯦꯔꯤꯌꯔ ꯑꯃꯁꯨꯡ ꯅꯨꯡꯁꯤꯕ ꯑꯅꯤꯁꯦ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤ ꯉꯝꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯨꯡꯁꯤꯕꯗꯣ ꯃꯥꯏ ꯄꯥꯛꯄ ꯑꯗꯨꯃꯛ ꯋꯥꯠꯂꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯅꯨꯡꯁꯤꯕꯗ ꯃꯥꯏ ꯄꯥꯛꯀꯦ ꯍꯥꯏꯔꯕꯗꯤ, ꯄꯟꯊꯨꯡ ꯌꯧꯅ ꯆꯠꯃꯤꯟꯅꯒꯦ ꯈꯜꯂꯕꯗꯤ ꯀꯦꯌꯔ ꯂꯧꯕ ꯑꯃ ꯌꯥꯝꯅ ꯃꯊꯧ ꯇꯥꯏ꯫ ꯌꯥꯝꯅ ꯔꯣꯃꯥꯟꯇꯤꯛ ꯑꯣꯏꯕꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯆꯥꯎꯔꯕ ꯃꯒꯨꯟ ꯑꯃꯅꯤ꯫ ꯑꯦꯅꯤꯚꯔꯁꯔꯤ ꯅꯠꯇ꯭ꯔꯒ ꯕꯔꯊꯗꯦꯒꯨꯝꯕ ꯏꯚꯦꯟꯠꯁꯤꯡꯗ ꯁꯔꯄ꯭ꯔꯥꯏꯖ ꯇꯧꯕ, ꯊꯥꯖꯗꯕ ꯃꯐꯝ ꯑꯃꯗ ꯀꯣꯏꯕ ꯆꯠꯃꯤꯟꯅꯕ, ꯅꯨꯡꯁꯤꯕ ꯊꯧꯗꯣꯛ, ꯀꯥꯎꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯁꯤꯡꯕꯒꯤ ꯃꯃꯤ ꯀꯌꯥꯅ ꯌꯣꯝꯁꯤꯜꯂꯒ ꯁꯦꯝꯕ ꯑꯃꯁꯨ ꯑꯣꯏꯒꯗꯕꯅꯤ꯫ ꯅꯪꯅ ꯁꯤꯗ, ꯃꯥꯅ ꯗꯦꯜꯂꯤꯗ ꯅꯠꯇ꯭ꯔꯒ ꯆꯩꯅꯥꯗ ꯅꯠꯇ꯭ꯔꯒ ꯑꯃꯦꯔꯤꯀꯥꯗ ꯂꯩꯅꯔꯒ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯂꯩꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯞꯇꯥ ꯑꯃꯗ ꯑꯃꯨꯛꯈꯛꯀ ꯋꯥꯔꯤ ꯁꯥꯅꯕ, ꯃꯗꯨꯁꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯥ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅ ꯂꯣꯏꯁꯤꯜꯂꯕ, ꯅꯍꯥꯛ ꯊꯣꯔꯛꯂꯒ ꯂꯨꯍꯣꯡꯂꯗꯕꯅꯤ ꯁꯤꯗ ꯑꯗꯨꯝ ꯅꯣꯡꯃꯗꯨꯒꯤ ꯋꯥꯔꯤ ꯂꯣꯏꯁꯤꯜꯂꯕ, ꯗꯦꯟ ꯃꯗꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯂꯥꯟꯅ ꯍꯜꯂꯦ ꯈꯜꯂꯤ꯫ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯅꯤꯡꯕ, ꯁꯪꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯃ ꯄꯤꯕ ꯉꯝꯒꯗꯕꯅꯤ꯫ ꯚꯥꯞ ꯇꯥꯅꯩ ꯍꯥꯏꯗꯨꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯣꯏꯔꯤꯉꯩꯒꯤ ꯔꯣꯃꯥꯟꯇꯤꯛ ꯁꯤꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯨꯞꯆꯤꯟꯈꯤꯕ ꯅꯨꯡꯁꯤꯕꯗꯨ ꯀꯝꯗꯧꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯒꯅꯤ? ꯅꯈꯣꯏ ꯑꯅꯤ ꯊꯨꯡꯅꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯒꯨꯟ ꯌꯥꯎꯗ꯭ꯔꯕ, ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛꯁꯤꯒꯤ ꯃꯍꯥꯎ ꯅꯤꯡꯊꯤꯅ ꯂꯧꯕ ꯉꯝꯗ꯭ꯔꯕ ꯃꯤꯁꯛꯅꯤ ꯍꯥꯏꯕꯗ ꯂꯥꯜꯂꯣꯏ꯫ ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯃꯌꯥꯝꯁꯤꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯗ ꯅꯍꯥꯛꯅ ꯂꯨꯞꯈ꯭ꯔꯕ, ꯑꯇꯩ ꯑꯇꯣꯞꯄ ꯍꯤꯔꯝ ꯑꯃꯗ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯔꯨꯕ ꯑꯃꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯀꯦꯔꯤꯌꯔꯒꯤ ꯋꯥꯐꯝꯗ ꯑꯀꯥꯏꯕ ꯂꯥꯛꯂꯤꯕꯁꯤꯁꯨ꯫ ꯍꯧꯒꯠꯂꯛꯂꯤꯕ ꯅꯍꯥ ꯇꯤꯅꯦꯖꯒꯤ ꯃꯇꯝ ꯑꯁꯤꯗꯅꯤ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯁꯦꯝꯒꯗꯕꯁꯨ꯫ ꯑꯩꯅ ꯄꯥꯝꯖꯔꯤꯕ ꯍꯤꯔꯝꯗꯨꯗ ꯃꯄꯨꯡ ꯐꯥꯅ ꯍꯣꯠꯅꯗꯨꯅ ꯃꯥꯏ ꯄꯥꯛꯅꯕ ꯆꯪꯁꯤꯟꯅꯕꯒꯤ ꯑꯍꯥꯟꯕ ꯁ꯭ꯇꯦꯖꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯑꯦꯝ ꯑꯦꯟ ꯑꯣꯕꯖꯦꯛꯇꯨ ꯐꯪꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯏ꯫ ꯊꯤꯖꯤꯟꯕ, ꯂꯥꯏꯔꯤꯛ ꯄꯥꯕ, ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯅꯪꯒꯤ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯆꯪꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯅꯍꯥꯛꯅ ꯑꯇꯣꯞꯄ ꯀꯔꯤꯃꯠꯇꯒꯤ ꯋꯥꯈꯜ ꯆꯪꯂꯣꯏꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯂꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛꯀꯤ ꯒꯣꯜ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯗꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯏ ꯄꯥꯛꯄꯒꯤ ꯆꯥꯟꯁꯦꯁ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯦꯝꯒꯅꯤ꯫ ꯅꯍꯥꯛ ꯇꯤꯅꯦꯖ ꯍꯥꯏꯔꯤꯕ ꯁ꯭ꯇꯦꯖ ꯑꯁꯤꯗ ꯅꯠꯇ꯭ꯔꯕꯁꯨ ꯆꯍꯤ 25-30ꯗꯒꯤ ꯍꯧꯔꯒ ꯄꯥꯟꯗꯝ ꯑꯃꯈꯛ ꯊꯝꯗꯨꯅ ꯍꯣꯠꯅꯈꯤꯕꯗꯤ ꯌꯥꯏ, ꯑꯗꯨꯕꯨ ꯅꯪꯅ ꯆꯍꯤ 25ꯗꯒꯤ ꯍꯧꯔꯒ ꯍꯣꯠꯅꯔꯛꯄꯗꯨꯒ ꯅꯪꯅ ꯆꯍꯤ 15ꯗꯒꯤ ꯍꯣꯠꯅꯔꯛꯄꯗꯨꯒ ꯂꯩꯒꯗꯧꯔꯤꯕ ꯈꯦꯠꯅꯕ ꯑꯁꯤ ꯆꯍꯤ 10ꯒꯤ ꯗꯤꯐꯔꯦꯟꯁꯅꯤ꯫ ꯆꯍꯤ 10ꯁꯤꯒꯤ ꯒꯦꯞ ꯑꯁꯤꯒꯤ ꯈꯦꯠꯅꯕ ꯔꯤꯖꯜꯠ ꯑꯗꯨꯃꯛ ꯂꯩꯒꯅꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕꯗꯤ ꯀꯦꯔꯤꯌꯔ ꯍꯥꯏꯕꯁꯤ ꯀꯥꯎꯊꯣꯛꯂꯒ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯇꯤꯅꯦꯖꯒꯤ ꯃꯇꯝꯗ ꯂꯨꯞꯈ꯭ꯔꯕ, ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯀꯦꯔꯤꯌꯔ ꯔꯣꯝꯗ ꯑꯃꯨꯛ ꯂꯥꯛꯄ ꯉꯝꯕ ꯍꯥꯏꯕꯁꯤꯁꯨ ꯇꯔꯥꯏ ꯋꯥꯐꯝ ꯑꯃꯗꯤ ꯅꯠꯇꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛ ꯀꯦꯔꯤꯌꯔ ꯅꯠꯇ꯭ꯔꯒ ꯂꯚ ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃ ꯈꯟꯕ ꯇꯥꯏ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯅꯤꯃꯛ ꯄꯨꯟꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯅ ꯑꯅꯤꯃꯛ ꯃꯥꯏꯊꯤꯅꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯏ꯫ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯑꯩꯍꯥꯛꯅ ꯄ꯭ꯔꯤꯐꯔ ꯇꯧꯅꯤꯡꯂꯤꯕꯗꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡ, ꯍꯥꯏꯕꯗꯤ ꯇꯤꯅꯦꯖꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯒ ꯆꯍꯤ ꯃꯇꯥꯡ ꯑꯃ ꯍꯦꯛꯇꯗ, ꯍꯥꯏꯕꯗꯤ ꯂꯥꯏꯐꯀꯤ ꯀꯦꯔꯤꯌꯔ ꯁꯦꯝꯗ꯭ꯔꯤꯕ ꯃꯇꯝꯁꯤꯗ ꯅꯍꯥꯛꯅ ꯀꯦꯔꯤꯌꯔꯗꯒꯤ ꯅꯨꯡꯁꯤꯕꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯗꯨꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟꯗ ꯈꯣꯡꯗꯥꯈꯤꯗꯨꯅ ꯀꯦꯔꯤꯌꯔꯕꯨ ꯅꯥꯊꯩꯔꯝꯂꯕ, ꯍꯥꯏꯕꯗꯤ if you compromise your career for your love then you will lose both. ꯀꯦꯔꯤꯌꯔꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯅꯨꯡꯁꯤꯕ ꯍꯥꯟꯅ ꯆꯨꯁ ꯇꯧꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯍꯥꯛ ꯃꯇꯝ ꯑꯃꯗ ꯅꯨꯡꯁꯤꯕꯁꯨ ꯐꯪꯂꯣꯏ ꯑꯃꯗꯤ ꯀꯦꯔꯤꯌꯔꯁꯨ ꯃꯥꯡꯒꯅꯤ꯫ ꯑꯅꯤꯃꯛ ꯑꯃꯠꯇ ꯐꯪꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯒꯅꯤ꯫ ꯆꯍꯤ 25-26 ꯁꯨꯔꯛꯄ ꯃꯇꯝ, ꯋꯥꯈꯜ ꯐꯥꯊꯕ ꯉꯝꯅꯔꯛꯂꯕ ꯃꯇꯝꯗꯨꯗꯗꯤ ꯑꯃꯨꯛ ꯅꯪꯒꯤ ꯏꯟꯀꯝꯒ ꯅꯨꯡꯁꯤꯕꯒ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯔꯛꯏ꯫ ꯃꯇꯝ ꯑꯃꯗ ꯆꯔꯥ ꯍꯦꯜꯂꯕꯁꯨ ꯅꯅꯥꯛꯇꯒꯤ ꯍꯦꯟꯖꯔꯣꯏ ꯍꯥꯏꯔꯝꯕꯗꯨ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯅꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯨꯡꯁꯤꯕꯅ ꯆꯥꯕ ꯌꯥꯔꯛꯇꯦ ꯍꯥꯏꯕꯁꯤ ꯈꯪꯅꯔꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯁꯤꯟꯐꯝ, ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯇ꯭ꯔꯕꯗꯤ ꯅꯍꯥꯛꯀꯤꯗꯃꯛ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯃꯍꯥꯛꯁꯨ ꯋꯥꯈꯜ ꯍꯣꯡꯈꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯄꯩꯁꯥꯅ ꯅꯨꯡꯁꯤꯕ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯂꯥꯜꯂꯛꯇꯕ ꯅꯠꯇꯦ꯫ ꯅꯪꯒꯤ ꯅꯈꯨꯠꯇ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯄꯥꯏꯔꯛꯄ ꯃꯤꯀꯨꯞꯇ ꯅꯪꯒꯤ ꯅꯨꯡꯁꯤꯕ ꯑꯄꯥꯝꯕꯁꯨ ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯍꯟꯕ ꯌꯥꯏ ꯍꯥꯏꯕꯁꯤ ꯅꯤꯡꯁꯤꯡꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯐꯝꯁꯤꯗ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯗꯒꯤ ꯈꯖꯤꯛꯇꯤ ꯅꯥꯊꯩꯒꯅꯤ꯫ ꯍꯥꯏꯅꯕ ꯂꯩ, ꯈꯝꯕ ꯊꯣꯏꯕꯒꯤ ꯋꯥꯔꯤꯗꯨꯅ ꯍꯧꯖꯤꯛ ꯑꯣꯏꯔꯝꯂꯕ ꯊꯣꯏꯕꯤ ꯁꯣꯏꯗꯅ ꯈꯝꯕ ꯊꯥꯗꯣꯛꯂꯒ ꯅꯣꯡꯕꯥꯟꯕꯨ ꯄꯥꯝꯃꯤ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ꯫ ꯑꯩꯍꯥꯛꯀꯤ ꯏꯟꯀꯝ ꯑꯃ ꯂꯩꯇ꯭ꯔꯤꯉꯩ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯅꯪꯒꯤ ꯑꯣꯏꯅꯕꯒꯤꯗꯃꯛ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯒꯗꯧꯔꯤꯕꯅꯣ? ꯑꯗꯨꯒ ꯃꯃꯥ ꯃꯄꯥꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯦꯗꯃꯤꯁꯟ ꯇꯧꯔꯨꯅꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯛꯄ ꯄꯩꯁꯥꯗꯒꯤ ꯅꯠꯇ꯭ꯔꯒ ꯉꯔꯪ ꯃꯃꯥꯗꯒꯤ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯂꯧꯔꯛꯄ ꯄꯩꯁꯥꯅ ꯅꯍꯥꯛꯄꯨ ꯏꯝꯄ꯭ꯔꯦꯁ ꯇꯧꯅꯕ ꯍꯣꯠꯅꯔꯛꯄꯗ ꯀꯔꯤꯒꯤꯗꯃꯛ ꯅꯍꯥꯛ ꯄꯪꯊꯒꯗꯧꯔꯤꯕꯅꯣ? ꯃꯁꯥꯅ ꯂꯩꯖꯕ ꯒꯥꯔꯤ ꯅꯠꯇꯕ ꯃꯄꯥꯒꯤ ꯑꯍꯥꯡꯕ ꯇꯥꯂꯛ ꯌꯦꯡꯗꯨꯅ ꯇꯨꯃꯤꯟꯅ ꯄꯨꯔꯛꯄ ꯐꯖꯕ ꯀꯥꯔꯗꯨꯗ ꯅꯪꯕꯨ ꯍꯥꯞꯇꯨꯅ ꯄꯨꯔꯒ ꯀꯣꯏꯕ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯄꯨꯕ, ꯑꯗꯨꯒ ꯁꯣꯝꯗꯅ ꯃꯄꯥꯅ ꯇꯧꯔꯛꯄ ꯐꯣꯟ ꯐꯥꯎꯕ ꯄꯥꯏꯗꯅ ꯍꯜꯂꯛꯄꯗ ꯈꯣꯟꯊꯤ ꯑꯃꯗꯤ ꯆꯩꯕꯨꯜ ꯃꯌꯥꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯒꯨꯝꯕ ꯒꯥꯔꯤꯗꯨꯗ ꯉꯥꯎꯈꯤꯕ ꯑꯃꯗꯤ ꯃꯍꯥꯛꯅ ꯑꯩꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕꯅꯤ ꯀꯥꯏꯅ ꯈꯜꯂꯨꯔꯕ, ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯅꯁꯥꯅ ꯅꯁꯥꯒꯤ ꯃꯃꯜꯁꯦ ꯑꯗꯨꯃꯛ ꯍꯟꯊꯍꯟꯖꯔꯕꯅꯤ꯫
Nangbu nungsiba asengmammakta oirabadi nahakna convince tawduna honaningbagi wakhal ama pohanba maromdom lepchaba ngamnaba thaktu yauna nangna sema ngamlaba madusu asengma nungsibani haibada laloi aduga nangbu nungsiribani hairaga nangondagi thaktok chathokpagi warida tawba koiba langbagi wakhalonda sum leiba nahaki life ki career gi matangda nongmata khaludaba nahaki punsina kari oiba pamli fawba khangdaba hangsu hanglaktaba aduga maduda support su tawdaba adugumba nungsibadu asengba nungsiba oiba yaroi madugi relation du temporary nahabu oigera ahalbu oigera nungsiba khandringai career hana khanbasina yamna maru oi haibasi ningsinggadabani nungsinaribani haiduna tawgadaba ithau pumba kauthoklaga romance ta tawringai atopagi oikhidanaba koisang sanglingai kanaga chaminaki kanaga punki haiduna mikup khudingi huina manam susut namlaga thibadawna koithi thiringai life ki career semaudraba aduga laibak phadana nakoi ani thungnaraba yum palaba matung mangakta langtrik langba sana lekphang amba phawba thonma ngamdraba madusu asengma nungsiba ni haibada lalakadoribani nangna ngasai huina manam nambadongna sut namlaga thikibadugi oijaba kanabadu karimata phangloidoribani nahaki nungsibadugui dama nahak kari tawba ngamgani natraga ngamgadawri haibasi tattana natanta hangjabasu kanagani kariguma matamda nungsibana maram oiraga nahak nasase yamna sontana ujarakpa yarokta nate nungsibana nahaki asonba area oiraglibani nahaki weakness haibase nungsibana oirakpa mikuptudani nahaki career su compromise tawkigadoribasi maramasina nahak nungsi nungongi lambida khongdaba haibase tarai na kaidongda lowridabani amuk sangkrabadi handorakpasu yamna waba yamna luba mahabharat ki chakravyugumane nahaki pandam ama hana thamduna mai paknaba honaba hana career semlaba aduga madu mai paklaba natraga under the progress ta leiraba nahaki life partner du khaktana natana nanem nakuna phau nungsigadoribane pamgadoribane. So before you falling in love with someone, first you have to choose your career instead of love.